ꯍꯥꯏꯍꯧꯔꯒꯦꯀꯣ ꯉꯥꯏꯈꯣ ꯍꯥꯏꯕ ꯀꯩꯅꯣ ꯅꯨꯄꯤ ꯑꯃ ꯇꯧꯔꯝꯃꯨꯅꯦ ꯑꯁ ꯌꯥꯔꯦ ꯕꯥꯏ ꯅꯨꯡꯁꯤꯕꯁꯨ ꯇꯝꯕꯤꯔꯦ ꯏꯐꯝꯗ ꯑꯄꯥꯝꯕꯁꯨ ꯈꯪꯍꯜꯂꯦ ꯊꯃꯣꯏꯗ ꯅꯪꯁꯨ ꯅꯨꯄꯤꯅꯦ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯋꯥꯕꯗꯤ ꯅꯨꯄꯤꯇꯅ ꯈꯪꯕꯅꯦ ꯁꯤꯒꯦꯁꯨ ꯁꯤꯕ ꯉꯝꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯗꯤ ꯈꯪꯕꯤꯌꯨ ꯑꯩ ꯃꯩꯆꯥꯛꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯀꯔꯤ ꯃꯩꯆꯥꯛ ꯃꯤꯉꯣꯟꯗ ꯃꯩꯆꯥꯛ ꯄꯤꯔꯒ ꯅꯁꯥꯒꯤ ꯃꯩꯆꯥꯛ ꯃꯨꯠꯊꯛꯀꯦ ꯈꯟꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯅꯨꯄꯤꯒꯤ ꯃꯩꯆꯥꯛꯇꯤ ꯅꯨꯄꯤꯗꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯅꯪꯒꯤ ꯃꯩꯆꯥꯛ ꯑꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ 이밤다 짝하고도 봄에 짝새. 낭디 강더브라. 다 그리슈는 또 파마시나 마기 마이 통을 따한 것들이바 아와버기 작품도 이미치는 인구가 뭐이 나나디 누시바 거구네나 마기 마이 통가 아와버기 맘이 맞제라마 파와 따하는들이 예무숭가 뭐 하리바 아두부 그리고 누파 아무드나 말 모르가 레무기 미루다기 비앙치다바 돌아버디 감다와 마두낭 예무가 못들어 아요, 난 예몽 안 들어봐. 막부마기 도자알다기 놈이다. 락다 보시노. 빠르네. 락다 보시노. 아두부 거리기만 소비되기 락락이 간다고 봐. 이따 마기다 막 알레이리. 막부기 도자나 바나나 타이크라바수 분치신을 내리바 막하이. 마기 밀루두다기 신타락바 비랑나 마기 마이 통기 작품 홍한버기 아야바디 아이나 비라이 이베마 여우레 까칼레 탐모 ꯊꯝꯃꯣꯏ ꯍꯧꯖꯤꯛꯃꯛ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯔꯛꯑꯣ ꯑꯩ ꯅꯪ ꯇꯨꯡ ꯂꯩꯔꯤ ꯂꯩꯁꯨ ꯂꯩꯇꯅ ꯅꯆꯤꯟ ꯅꯪ ꯑꯩꯅ ꯄꯨꯡ ꯀꯌꯥꯗ ꯍꯥꯏꯈꯤꯒꯦ ꯑꯩꯅ ꯈꯔ ꯉꯟꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯅꯉꯣꯟꯗ ꯑꯩꯗꯤ ꯂꯩꯔꯤ ꯅꯪꯕꯨ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯦ ꯁꯤ ꯈꯤꯇꯪ ꯁꯦꯠꯇꯣꯏꯗ ꯉꯥꯏꯔꯕꯅꯦ ꯑꯗꯨꯗꯤ ꯁꯤꯆꯜꯂꯣ ꯀꯩꯗꯧꯔ ꯆꯠꯂꯁꯦꯕ ꯑꯁ ꯅꯪ ꯁꯤ ꯁꯨꯝ ꯂꯩꯔꯒ ꯑꯩ ꯀꯃꯥꯏꯅ ꯁꯦꯠꯇꯣꯔꯤꯒꯦ ꯑꯗꯨꯝ ꯁꯦꯠꯂꯨ ꯀꯩꯅꯣ ꯑꯩꯁꯨ ꯈꯔ ꯌꯦꯡꯒꯦ ꯅꯈꯣꯏ ꯁꯥꯏꯅ ꯍꯥꯏꯔꯤ ꯆꯠꯂꯣꯍꯦ ꯊꯦꯡꯉꯦ ꯍꯥꯏꯕ ꯃꯁꯤ ꯑꯁ ꯑꯩ ꯁꯨꯝ ꯂꯩꯒꯦ ꯍꯥꯏꯕ ꯑꯁ ꯅꯪ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯗꯨꯗꯤ ꯅꯪ ꯇꯣꯞꯄꯔꯒ ꯑꯣꯏꯔꯛꯏ ꯅꯠꯇ꯭ꯔꯣ ꯍꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤꯅꯦ ꯂꯥꯏꯔꯤꯛ ꯍꯩꯕ ꯇꯣꯞꯄꯔ ꯑꯣꯏꯕꯅ ꯆꯠꯅꯔꯝꯗ꯭ꯔꯦ ꯅꯪꯗꯧꯅ ꯁꯦꯟ ꯖꯣꯕ ꯄꯤꯕ ꯉꯝꯕꯗ ꯆꯠꯂꯦ ꯍꯥ ꯄꯨꯡ ꯑꯃ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯄꯨꯡ 11 ꯇꯥꯗ ꯉꯥꯏꯔꯤ ꯏꯕꯥꯅꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯥꯅ ꯉꯥꯏꯗꯧꯗ ꯅꯪ ꯑꯣꯏꯅ ꯉꯥꯏꯔꯤꯕ ꯑꯁ ꯄꯦꯜꯂꯕꯅꯤ ꯅꯠꯇꯦ ꯅꯨꯄꯥ ꯀꯣꯏꯕꯗꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯆꯣꯞꯅ ꯀꯣꯏꯗꯨ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯅꯨꯄꯥ ꯈꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯑꯣ ꯄꯥꯝꯃꯗꯤ ꯅꯨꯡꯁꯤꯔꯗꯤꯅꯦ ꯈꯔꯁꯨ ꯆꯣꯞ ꯇꯥꯔꯦ ꯃꯤ ꯅꯨꯄꯥ ꯃꯨꯜꯂꯗꯤ ꯉꯥꯎ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯐꯥꯎꯕꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯋꯥꯔꯣ ꯅꯪꯒꯤꯁꯦ ꯅꯪ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤ ꯊꯥꯗꯣꯛꯑꯣꯕ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅ ꯊꯥꯗꯣꯛꯍꯦ ꯅꯪꯅ ꯃꯥꯏ ꯃꯤꯆꯪ ꯑꯁꯥꯝ ꯆꯪꯉꯤꯁꯦ ꯃꯥ ꯀꯩ ꯑꯣꯏꯔꯤꯒꯦ ꯅꯪ ꯑꯩ ꯅꯨꯄꯤ ꯑꯣꯏꯔꯤꯌꯦ ꯑꯗꯨꯗꯤ ꯑꯩꯅ ꯀꯅꯥ ꯍꯥꯏꯌꯣ ꯑꯩꯅ ꯀꯅꯥꯅꯣ टाइम पास ने नंग टाइम पास माले नंग अदुमाय हायनो नंग आई नुसी हायकिदा हायो नंग आई नुसी हायकिदाइने करिगिनो सिबा बुंग कुन मरी मागा लोइना दुना लाइबि नंगबो मागी लुखा ओयमनि ओयरमोसु खंगदबा नंगबो करिगिनो सिबा हे नंग तुमाय हायाब्रा हा नंग तुमाय हायाब्रा लो कदाय नुपी अंगावना सिबा समसे